gazing action the yet the pig as you talk with the tumaga, we never. So the long gives no. I get some money. Ninja Ninja for that. Kurumjari maya as I eat an PC and was a tumaga lady. Where's the winter vacation? So live in a go. Hogologa yada vinis, Satara living. Go full of me at daddy. Hogolo, Mamma Tabaga me. I see the balcony. Kitang Quiggy, a mola guy getting later, and send to Ken at Oromban. Tauris, Bicaram, guide him, what are we at? Side the Karamot for docking in Katoge. The man I eat some broken it, the Hapitan Ucheraki. Hangam, Dum Chocolate. Some no idea of a high dum chocolate in Mina. Cannot drain a deep. Chạc và nó phăng đầu ra hình đô phải nó ở cái màn để khăn này tôi cũng tầm 50 cho chọc ra đấy chỉ có họ em bị sẽ không để yên rồi cháu thì cháu giờ đấy mới ăn nhiều mình sẽ bàn đấy yên rồi và em bị sẽ xin thà đi vai cái số thà và thì nãy lấy bạc mới mà thật chỉ wall kia là cái đó nó ngủ sẽ lối ta đã lên nung cái thằng chú bây giờ thì lấy ta thuốc lấy coi thằng không cái bây giờ lấy cái gì đi cả xem thuốc xem chân tàu đó cái quoi ấy đúng Hawaii truck anh em mà tuần Hawaii truck còn tàu đó cái đúng ấy đúng quan mà tuần trả dây bảo có xem dùng cái gì nó một xem là ngay đi bên này thì mình xả phẳng được cái gì xung quanh là cái lấy tàu đấy sai là si gì mà đi lấy hàng cái băng cái sắt đi tụi nó si dụ in bagi umum pasana oi bagi ko nó sắp lấy đập nó si dụ lòng quá nó còn tàu ấy si dụ na sẽ nổ mình chỉ mình lấy để xem tuổi xem tuổi quá xem tuổi anh không được hàng gam gì hết phục tu lòng thuộc đi vào sân ngoài tập anh xin mình lên thuộc đi đây xin dụ thấy vòng của phần dân mình có khai đấy như ngay kia nữa tàu đây để dệt làm nó sẽ được thay sẽ được cái mà thằng sang đúng nó tên là anh nè pi bờ không nó khi bờ sinh sĩ sẽ được sang đúng bằng ngặt này đây sẽ làm đi lấy xin dụ sau khẩn lấy tầm nè Smile nè đôi đây thắp ấy vô balcony thắp tí cái số làm đây vừa đi nát té ta xem tông xem trên tàu với quan đi giờ gà xịt đi này làm sao đấy mà nam mà sinh ở căng ra mua là cài khai là thóc bạ ôi cái thằng này đi bên pi xem mà nè sau cái làng kia xin à ấy cái chợ em mà này xin đi mẹ rồi ngâm đây sáng nay mà khắc tiêu quả lý sĩ mùi nụ được cắt chơi ra kìa nè thăm mà bên này áp ra thì đã đi xã lý à đúng xã lý quá cái bomba adam sasari masih ada sih oi bagi ning dam daw sila bi kang jalak podo la hatu nung draba sate dum sana pe ma pom lam lai hai tai sina i chok bi cái thuk ngam rồi sini ma'am rồi đây Superman sarak pe wari tang ma'am tamina siro anh cái video là gì hả hả mama nè da thaba hale inge masaje em lên đờ lấy đấy thay nè agang người đó làm nhảm hele ya Superman sabe wari mta taza gi hai bai na mem ta si ro deli ra ki ro ready le ra bo kana khang ne mi ji li thong ngam dra di ko tam thong ngam dra ado aina le sari ngai da khang na ba horok pa da mana li ra khip da ji wan da gi bo ko do jing mem wan da gi ro mem ingi ko nam da ji ingi khang de to bom khang de mai mit ka je loi re sahi hap kalak pagi han ju isalak pa dong na sum taw re ado moi thai na sum sahi sum hap se lamina sahi ji yam de lamina mama baba na leave a story li doi ne ada sahi yam de lak pa je sum mai thai na mayum da lerak pagi kamai na sum sanarak pa sum lerak pa mayam de sum ningjang ko duni da ado ma se sahi hap se lak pa je sahi ji yam de lak pa si da hau gi ba ngang wa ning gi pakhang ma sa pharak pagi wari je sum ningjang ko duni da ado ma je wari je ina mayam de taninga ga dili thok chara age mathangi blog ta taning dragadi taning den thambiram mo taninga ga di taninge thambiram taninge abi ma taning bra taninge abi mana taninge baba na start toro ai di mana lirak pase ko ina le sari ngai tagi sum lirak pa tara ba tamba se ma action ma gi hedi lirak pa wari du gi matung ne ma sari yaujara pa action du ne ba ko adu du ne ba sum noksa ningi je do
ꯃꯃꯥꯅꯅꯦ ꯁꯨꯄꯔꯃꯦꯟ ꯁꯥꯒꯣꯗꯅꯅꯦ ꯑꯩꯈꯣꯏꯒꯤ ꯐꯨꯡꯒꯥ ꯃꯈꯣꯡꯗ ꯐꯨꯏꯌꯦ ꯆꯥꯛꯈꯨꯝꯒꯤ ꯐꯨꯡꯒꯥ ꯃꯈꯣꯡꯗ ꯁꯨꯄꯔꯃꯦꯟꯒꯤ ꯐꯤꯗꯣ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯇꯥꯅꯤꯡꯉꯦ 이사람이 다링에 다일래 아빠디 다링이라 리닝디라 칸데 아돔 레이레이 영어 시킹에 오피셜 앞에 딴먹이고 맞아 와부도 간디 안강징 TV ꯌꯦꯡꯕ 모바일 파이브ꯗ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯂꯧꯕꯨꯛꯁꯤꯗ 닝정하고다 녹 파우레이죠 ꯉꯛꯁꯝꯗ ꯐꯤꯁꯦ ꯀꯤꯔꯦꯔꯒ ꯏꯃꯥꯒꯤ ꯃꯣꯏꯅ ꯏꯟꯅꯕ ꯐꯤ ꯃꯆꯥꯁꯦ ꯀꯤꯔꯦꯔꯒ ꯂꯧꯕꯨꯛꯁꯤꯗ ꯁꯨꯄꯔꯃꯦꯟꯅꯦꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯀꯣꯏꯆꯦꯟ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤꯃꯤꯗꯣ ꯍꯥꯏꯗꯤ ꯂꯧꯔꯤ ꯑꯃꯗꯩ ꯂꯧꯔꯤ ꯑꯃꯗꯩ ꯆꯣꯡꯊꯔꯒ ꯉꯥꯛꯇꯪꯒꯤ ꯆꯣꯡꯊꯕꯁꯤꯗ ꯄꯥꯏꯔꯝꯅꯦ ꯈꯟꯖꯔꯤꯃꯤꯗꯣ ꯑꯗꯨꯒ 슈퍼맨 피도 빠라가 러리엠데 빠락빠지 빠이람네 칸자이네예 ꯆꯣꯡꯊꯕꯗꯣ ꯑꯗ ꯂꯧꯔꯤ ꯈꯔ ꯋꯥꯡꯕꯗꯩꯒ ꯆꯣꯡꯊꯗꯣꯏꯅꯤ ꯂꯧꯔꯤ ꯑꯋꯥꯡꯁꯦ ꯈꯜꯂꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯥꯟꯅꯗꯣꯏꯅꯤꯗꯅ ꯑꯗ ꯅꯨꯡꯗꯥꯡꯗ ꯈꯨꯠ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯔꯨꯃꯤꯅ ꯋꯥꯔꯦꯗꯅ ꯑꯗꯨ ꯅꯨꯡꯗꯥꯡꯗꯅꯦ ꯈꯔ ꯆꯤꯛꯄ ꯑꯗꯨꯒ ꯆꯩ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯐꯝꯒꯤ ꯂꯩꯔꯪꯁꯤꯗ ꯊꯥꯏꯅꯗꯤ ꯒ꯭ꯌꯥꯁꯀꯗꯤ ꯀꯣꯟꯅꯅꯤꯗꯅꯀꯣ ꯑꯌꯥꯝꯕ ꯑꯗꯨꯝ ꯆꯥꯛꯈꯨꯝꯒꯤ ꯂꯩꯔꯪ ꯇꯥꯅꯩꯗꯅꯀꯣ ꯑꯗꯨꯗ ꯆꯥꯛꯇꯨ ꯃꯩꯅ ꯁꯤꯡꯅ ꯍꯧꯔꯒ ꯊꯣꯡꯅꯩꯗꯅ ꯁꯤꯡꯅ ꯍꯧꯔꯒ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗꯨꯗ ꯑꯩꯅ ꯂꯩꯔꯪꯗꯨꯗ ꯐꯝꯃꯒ ꯁꯨꯝ ꯏꯃꯥꯒꯤ ꯁꯪꯉꯒ ꯑꯗꯨꯝ ꯂꯩꯔꯪꯗ ꯃꯩꯁꯨ ꯌꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯁꯨꯝ ꯂꯩꯕꯗꯣ ꯅꯤꯡꯊꯝꯊꯥꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯤꯗ ꯑꯗꯣ ꯍꯜꯂꯕꯅꯤ ꯀꯥꯏ ꯑꯩꯈꯣꯏ ꯁꯨꯄꯔꯃꯦꯟ ꯐꯤꯒꯗ ꯂꯧꯊꯣꯛꯄꯣꯟꯇꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ 24 hours ꯁꯨꯄꯔꯃꯦꯟꯅꯦꯕ ꯑꯩꯈꯣꯏꯗꯤ 슈퍼맨 빰번 장지고봐 이마지나 ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯆꯥꯛ ꯊꯣꯡꯉꯝꯃꯒ ꯃꯥꯅ ꯑꯩꯗꯤ ꯑꯗꯨꯝ ꯇꯧꯔ ꯑꯩꯗꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯤꯃꯤꯗꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯃꯩ ꯃꯅꯥꯛꯇꯒ ꯑꯃꯨꯛ ꯐꯝꯃꯃꯤꯅ ꯍꯛꯆꯥꯡꯁꯤ ꯃꯨꯟꯊꯔꯦꯗꯅ ꯇꯨꯝꯅꯤꯡꯉꯦꯗꯅ ꯑꯗ ꯏꯃꯥꯁꯤꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯒ ꯑꯩꯗꯤ ꯐꯝꯃ ꯂꯩꯍꯧꯔꯦ ꯂꯩꯔꯪꯗꯨꯗ ꯐꯝꯃꯒꯀꯣ ꯁꯨꯄꯔꯃꯦꯟ ꯐꯤꯅꯦ ꯀꯔꯤꯅꯦ ꯑꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯀꯩꯀꯩ ꯂꯣꯏꯁꯤꯟꯕ ꯆꯠꯈꯤꯕ ꯑꯗ ꯑꯩꯗꯤ ꯎꯏꯗꯅ ꯐꯤꯗꯣ ꯃꯩꯗ ꯐꯤ ꯃꯆꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯃ ꯃꯩꯗ ꯇꯥꯁꯤꯟꯕꯗꯣ ꯆꯥꯛꯑꯕꯖꯥꯠꯅꯤꯗꯅ ꯏꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯆꯥꯛꯑ ꯂꯩꯔꯝꯃꯕ ꯅꯪ ꯎꯏ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯎꯏꯔꯤꯉꯩꯗ 사느로버기 와라간다 풍가라 정절라가 하이 슈퍼맨기 피가지 ꯉꯛsamda yetida 피가지 럭톡답니다 tummaga 우이리네바 슈퍼맨 피가티 럭톡부 야본데 미네가 럭통은 보데 이게 좀 슈퍼맨이 레이그럽니 그 아동 젤라가 합절라 야올 tumma가 슈퍼맨에나 좀 야올 레이그럽 보니 나 아다 많이 싸에 이마나 그노 떨어 파죽나 떨어가 젠질라 많이 떨어가 그노 떠오래 왔다 합절라가 누가 까더라봐 라스타 푸브라 슈퍼맨 사고다나 나 푸리바 이 마이도 싸미 능들어 호이 보복나 보복나 푸리 grandmana babada puriba lamenbagi superman na tongmalena superman mai chakpagi phuiye adagi koigi labukta charu mem pairaga leira chongkha sararo halakpada khongkhut chamra thuppagi ju phuiyeda sumli thoktrabe wani ko haurakpagi wariji am leijani magi sisu ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯑꯗꯒꯤ ꯈꯔ ꯀꯩꯅꯣ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯂꯣꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯋꯦꯕ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯗꯗꯤ ꯍꯥꯏꯗꯤ ꯁꯥꯟꯅꯕ ꯃꯑꯣꯡꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗꯒ ꯁꯥꯟꯅꯔꯝꯒꯗ꯭ꯔꯒꯗꯤ ꯀꯔꯤ ꯈꯪꯗ꯭ꯔꯦ ꯃꯇꯝꯒꯤ ꯁꯥꯟꯅꯔꯣꯜꯁꯦ ꯀꯩꯅꯣꯗ ꯑꯣꯏꯔꯁꯨ ꯃꯥꯟꯅꯗꯕ ꯌꯥꯝ ꯂꯩꯔꯤ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯏꯁꯨ ꯃꯣꯕꯥꯏꯜꯗꯤ ꯂꯣꯏ ꯄꯥꯏꯅꯔꯕꯅꯤꯅ ꯃꯣꯕꯥꯏꯜꯗ ꯂꯣꯏ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ ꯐꯥꯌꯔ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯤ ꯈꯣꯠꯅꯕꯤ ꯁꯥꯟꯅꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯑꯃꯥꯡꯕꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯧꯔꯛꯑꯦꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯅ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯒꯤ ꯁꯨꯇꯤ ꯊꯥꯡꯖꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯞ ꯍꯣꯂꯤꯗꯦꯅꯦꯕ ꯁ꯭ꯀꯨꯜꯒꯤꯀꯣ ꯊꯥꯡꯖꯒꯤ ꯁꯨꯇꯤ ꯊꯥꯔꯛꯄꯗꯩ ꯅꯨꯡꯉꯥꯏꯕꯁꯦ ꯍꯧꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯣꯏ ꯊꯥꯡꯖꯅꯤ ꯍꯥꯏꯗꯤ ꯍꯥꯞ ꯍꯣꯂꯤꯗꯦꯅꯤ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯈꯤꯇꯪꯗꯤ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯇꯧꯔꯛꯑꯦ ꯃꯗꯨꯗꯤ ꯆꯦꯜꯂꯛꯑꯒ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯗ꯭ꯔꯦꯁꯀꯁꯨ ꯍꯣꯡꯗꯣꯛꯄ ꯅꯪꯄꯣꯠꯇꯦꯗ
ꯃꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯀꯥꯁꯤ ꯂꯪꯁꯤꯜꯂꯝꯃꯦꯔꯒ ꯂꯧꯕꯨꯛꯇ ꯆꯦꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯐꯤꯁꯤꯃ ꯉꯛꯁꯝꯗ ꯀꯤꯔꯒ ꯁꯨꯄꯔꯃꯦꯟ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯁꯨꯄꯔꯃꯦꯟ ꯈꯨꯠꯁꯥꯁꯤ ꯈꯨꯄꯥꯝꯁꯤꯕ ꯍꯥꯏꯗꯤ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯅ ꯑꯃꯨꯛ ꯁꯨꯄꯔꯃꯦꯟ ꯁꯨꯄꯔꯃꯦꯟꯁꯨ ꯁꯥꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯈꯔ ꯂꯩꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯛꯄꯅ ꯀꯔꯤ ꯑꯣꯏꯒꯦꯅ ꯄꯥꯝꯖꯔꯛꯑꯦꯕ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯁꯦ ꯅꯋꯥꯏ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁꯁꯨ ꯊꯣꯛꯑꯝꯃꯦꯕꯀꯣ ꯌꯣꯟꯕꯒ ꯊꯣꯛꯂꯛꯄꯗꯣ ꯗꯨꯀꯥꯟꯗꯒ ꯌꯧꯅꯔꯝꯕꯗꯣ ꯑꯉꯥꯡꯒꯤ ꯑꯗꯨꯗꯣ ꯑꯩꯗꯤ ꯁꯦꯠꯂꯛꯑꯦꯕꯀꯣ ꯂꯩꯕꯤꯔꯛꯑꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒ ꯁꯦꯠꯄꯁꯤꯅꯅꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯅꯣꯡꯃꯩꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯞꯄꯤ ꯅꯣꯡꯃꯩꯗꯣ ꯑꯗꯨꯒ ꯍꯥꯞꯄꯦꯔꯒ ꯃꯗꯨꯃ ꯁꯦꯠꯈ꯭ꯔꯒ ꯂꯩꯀꯥꯏꯁꯤꯗ ꯆꯠꯇꯅ ꯃꯤꯁꯦ ꯇꯦꯅ ꯀꯥꯞꯇꯅ ꯂꯩꯔꯝꯃꯤꯁꯦ ꯗꯥꯡꯒ ꯇꯧꯔꯒ ꯀꯥꯞꯄꯗꯣ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯇꯨꯄꯤꯗꯨ ꯎꯞꯁꯜꯂꯦꯔ ꯁꯤꯕꯥꯏꯒꯂꯒ ꯃꯗꯨ ꯁꯦꯠꯂ ꯆꯠꯄꯁꯤꯅ ꯏꯝꯐꯥꯜꯁꯨ ꯌꯧꯔꯦ ꯑꯗꯨꯒ ꯁꯦꯠꯈ꯭ꯔꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯅꯦ ꯔꯥꯞꯇꯤ ꯍꯣꯏꯗꯒ ꯆꯠꯄꯗ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯍꯣꯏꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯩꯒ ꯊꯦꯡꯅꯕ ꯀꯥꯟꯗ ꯋꯥꯔꯤ ꯇꯧꯕꯁꯦ ꯃꯥ ꯑꯗꯨꯒꯤꯗꯣ ꯋꯥꯔꯤ ꯑꯗꯨꯝ ꯂꯤꯔꯛꯀꯗꯣꯏꯅꯦ ꯅꯪꯅ ꯅꯋꯥꯏ ꯁꯤꯕꯥꯏꯒꯤ ꯗ꯭ꯔꯦꯁ ꯏꯝꯐꯥꯜꯗ ꯅꯩꯔꯝꯃꯦ ꯅꯪꯒꯤ ꯄꯨꯂꯤꯁꯀꯤ ꯗ꯭ꯔꯦꯁ ꯑꯁꯥꯕꯗꯨꯅꯦ ꯅꯣꯡꯃꯩ ꯑꯁꯥꯕꯗꯨꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗ ꯅꯪ ꯇꯧꯖꯩꯁꯦ ꯃꯤ ꯑꯝꯇ ꯎ ꯌꯥꯄꯣꯟꯇꯦ ꯀꯥꯞꯇꯅ ꯅꯣꯡꯃꯩꯗꯨꯃ ꯄꯥꯏꯔꯝꯅꯦꯅ ꯅꯋꯥꯏ ꯌꯥꯝ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃꯩꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯅ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯄꯥꯝꯈꯤꯗꯕꯅꯦꯕ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯧꯖꯤꯛꯅ ꯅꯣꯡꯃꯩ ꯀꯥꯞꯄꯁꯦ ꯑꯃꯨꯛ ꯄꯥꯝꯗꯕꯅꯦꯕ ꯑꯗꯒꯤ ꯐꯥꯏꯌꯔ ꯁꯥꯟꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯏꯅꯦ ꯁꯥꯟꯅꯔꯝꯃꯦꯕꯀꯣ ꯀꯥꯞꯅꯕꯤ ꯌꯥꯝ ꯇꯧꯔꯝꯃꯤꯅꯤ ꯌꯥꯎꯔꯝꯃꯤꯅꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯡꯃꯩꯁꯦ ꯑꯩꯗꯤ ꯊꯥꯡ ꯑꯃ ꯄꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯤꯡ ꯃꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯄꯟ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅ ꯑꯗꯩ ꯋꯥꯄꯟꯁꯤꯗ ꯃꯅꯨꯡꯁꯤꯗ ꯆꯪꯉꯦꯔꯒ ꯋꯥ ꯈꯤꯇꯪ ꯀꯣꯟꯕ ꯎ ꯌꯥꯄꯣꯟꯇꯦ ꯌꯥꯟꯊꯠꯂꯦꯔꯒ ꯅꯣꯡꯃꯩ ꯁꯦꯝꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯒ ꯃꯔꯤꯁꯦ ꯄꯥꯟꯁꯤꯜꯂꯒ ꯂꯩꯀꯥꯏꯒꯤ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯦꯁꯀꯤ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯈꯔ ꯍꯟꯊꯕ ꯁꯤꯁꯤꯡꯁꯦ ꯑꯩꯅ ꯅꯣꯡꯃꯩ ꯂꯣꯏ ꯌꯦꯜꯂꯔꯒ ꯁꯥꯟꯅꯗꯣꯏꯅꯤ ꯐꯥꯏꯌꯔꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯤꯗꯔ ꯑꯃꯨꯛ ꯑꯣꯏꯗꯣꯏꯅꯤ ꯌꯥꯗ꯭ꯔꯦꯗꯅ ꯑꯃꯨꯛ ꯐꯨꯗꯣꯏꯅꯤ ꯃꯣꯏꯁꯦ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗꯕꯤ ꯍꯥꯏꯗꯤ ꯃꯤ ꯋꯥꯠꯂꯗꯤ ꯑꯃꯨꯛ ꯁꯥꯟꯅꯕꯁꯨ ꯌꯥꯗꯕꯅꯤꯅ ꯌꯥꯎꯅꯤꯡꯗꯦ ꯍꯥꯏꯕ ꯃꯤꯗꯨꯁꯨ ꯑꯃꯨꯛ ꯐꯨꯕ ꯐꯨꯗꯣꯏꯅꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯁꯤꯅꯤ ꯂꯤꯗꯔꯁꯨ ꯑꯣꯏꯕ ꯐꯖꯅ ꯐꯥꯎꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯣꯡꯃꯩ ꯌꯦꯜꯂꯒ ꯑꯩꯅ ꯂꯣꯏ ꯄꯤꯔꯒ ꯃꯣꯏ ꯂꯤꯗꯔ ꯑꯣꯏ ꯌꯥꯕ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯣ ꯅꯣꯏ ꯆꯤꯆꯦꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤ ꯑꯩꯒꯤ ꯅꯣꯡꯃꯩ ꯃꯌꯥꯝꯁꯦ ꯅꯣꯡꯃꯩ ꯒꯣꯜꯗꯥꯎꯟ ꯑꯃ ꯂꯩꯒ ꯍꯥꯏꯌꯦꯕ ꯅꯪꯁꯦ ꯑꯉꯥꯡ ꯑꯩꯒꯤ ꯅꯣꯡꯃꯩ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯣꯛꯇꯣꯟ ꯃꯈꯥ ꯀꯥꯡ ꯃꯈꯥꯁꯤꯗ ꯅꯣꯡꯃꯩꯁꯦ ꯍꯦꯛꯇ ꯋꯥꯗꯒꯤ ꯀꯔꯤꯗꯒꯤ ꯄꯨꯂꯞ ꯅꯝꯁꯤꯜꯂ ꯊꯝꯃꯤꯅꯤ ꯋꯥꯒꯤ ꯀꯥꯁꯤ ꯀꯔꯣꯡ ꯑꯝꯇꯪ ꯂꯣꯡꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯅꯣꯡꯃꯩꯅꯦ ꯍꯥꯏꯔ ꯊꯝꯃꯦ ꯍꯥꯏꯌꯦ ꯅꯣꯏ ꯆꯦꯅꯒ ꯍꯥꯏꯕꯗꯗꯤ ꯍꯥꯏꯗꯤ ꯅꯣꯏ ꯃꯥ ꯍꯣꯏꯅꯒ ꯍꯥꯏꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯎꯒꯁꯦ ꯄꯩꯔꯞ ꯇꯧꯕ ꯈꯤꯇꯪ ꯑꯁꯨꯃꯥꯏꯅ ꯂꯣꯡꯉꯛꯄꯁꯤ ꯂꯩ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯅꯣꯡꯃꯩꯅꯦ ꯍꯦꯛꯇ ꯂꯧꯁꯜꯂ ꯊꯝꯈꯤ ꯑꯗꯨꯅ ꯅꯣꯡꯃꯩꯁꯦ ꯒꯣꯗꯥꯎꯟ ꯑꯃ ꯂꯩꯒ ꯍꯥꯏꯌꯦ ꯁꯥꯟꯅꯄꯣꯠ ꯃꯇꯝꯗꯨꯗ ꯂꯩꯕꯗꯤ ꯑꯃꯅꯤ ꯂꯩꯔꯁꯨ ꯌꯥꯝ ꯂꯩꯕꯗꯤ ꯉꯝꯗꯦꯗꯅ ꯑꯃꯅꯤꯗꯨꯅ ꯃꯥꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨ ꯑꯇꯩꯗꯨꯗꯤ ꯎꯅ ꯋꯥꯅ ꯁꯦꯝꯗꯣꯏꯅꯦꯕ ꯇꯧꯔꯒ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯌꯦꯟꯗꯣꯏꯅꯦꯕ ꯐꯥꯏꯌꯔꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯂꯧꯕꯨꯛꯇ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯔꯤ ꯂꯧꯔꯤꯗ ꯂꯨꯝꯗꯅ ꯀꯥꯞꯅꯗꯣꯏꯅꯤ ꯑꯗꯩ ꯑꯩꯅ ꯀꯥꯞꯄꯗꯒ ꯃꯣꯏ ꯄꯥꯟꯗꯦꯒ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯄꯥꯜꯂꯦ ꯁꯤꯌꯣꯅ ꯃꯁꯤꯗ ꯌꯥꯗ꯭ꯔꯦꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯨꯗꯣꯔꯤꯃꯤ ꯅꯝꯐꯨꯗ ꯆꯦꯟꯕꯗꯣ ꯅꯝꯐꯨꯗꯒ ꯄꯥꯜꯍꯟꯕꯗꯣ ꯌꯥꯝ ꯐꯥꯎꯔꯝꯃꯤꯖꯥꯠꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯁꯦꯝꯗꯅ ꯁꯥꯗꯅ ꯇꯧꯔꯒꯁꯨꯅꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯊꯥꯡꯅ ꯇꯦꯟꯅ ꯀꯔꯤꯅꯗꯤ ꯌꯥꯝ ꯀꯔꯤꯝ ꯁꯣꯛꯂꯛꯇꯦꯕ ꯍꯥꯏꯗꯤ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯤ ꯑꯇꯩꯗꯤ ꯁꯨꯝ ꯊꯥꯡ ꯄꯥꯏꯔꯒ ꯃꯈꯨꯠꯇ ꯑꯗꯨ ꯌꯥꯟꯊꯠꯂꯦꯒ ꯌꯥꯟꯁꯤꯜꯂꯦꯒ ꯌꯥꯝ ꯇꯧꯗ꯭ꯔꯣ ꯁꯣꯏꯗꯅ ꯁꯥꯟꯅꯕꯒꯤ ꯁꯣꯏꯗꯅ ꯑꯗꯣ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯗꯅ ꯑꯗꯨꯃꯥꯏꯅꯗꯤ ꯌꯥꯝ ꯊꯥꯡ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯁꯦꯝꯕ ꯁꯥꯕ ꯌꯥꯝ ꯇꯧꯔꯒꯁꯨꯅꯦ ꯁꯣꯛꯇꯕꯗꯣ ꯁꯣꯛꯄꯗꯤ ꯑꯩꯅ ꯈꯪꯕꯗ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠ ꯂꯦꯟꯕ ꯈꯣꯠꯄꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨꯗꯤ ꯖꯁ ꯀꯩꯅꯣꯝꯃ ꯇꯧꯔ ꯑꯗꯨꯝ ꯐꯕꯗꯣ ꯊꯥꯡ छुरीꯅ ꯂꯦꯟꯈꯤꯕ ꯈꯣꯠꯄꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅꯒ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯔꯒ ꯃꯤ ꯊꯥꯡꯅ ꯁꯣꯛꯑꯦ ꯐꯣꯠꯄ ꯈꯣꯠꯄ ꯀꯥꯏ ꯇꯧꯅꯕꯗꯣ ꯑꯗꯨꯝꯕꯗꯤ ꯉꯁꯤꯐꯥꯎ ꯌꯥꯎꯗ꯭ꯔꯤꯌꯦ ꯑꯗꯨꯒꯤꯗꯤ ꯐꯩ ꯑꯗꯨꯒ ꯅꯪ ꯅꯣꯏ ꯅꯍꯥꯟꯋꯥꯏ ꯗꯨꯔꯒꯥ ꯑꯗꯨꯒ ꯃꯤꯅꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤꯁꯤ ꯂꯤꯕ ꯑꯗꯨꯒ ꯃꯤ ꯈꯔꯅꯗꯤ ꯁꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯂꯥꯡꯕ ꯇꯧꯔꯛꯄ ꯁꯤ ꯃꯤꯁꯤꯡꯁꯦ ꯈꯤꯇꯪ ꯁꯣꯛꯄ ꯄꯟꯕꯒꯤ ꯗꯥꯛꯀꯨꯝꯕ ꯈꯔ ꯂꯩꯅꯩꯗꯅ ꯑꯗ ꯑꯗꯨꯝꯕ ꯑꯩꯗꯤ ꯑꯃꯨꯛ ꯂꯩꯇꯦꯕ ꯂꯩꯇꯕ ꯃꯤꯅ ꯑꯁ ꯉꯥꯎꯔꯝꯃꯣꯏꯗ ꯇꯧꯔꯝꯃꯣꯏꯗꯅ ꯃꯤꯅ ꯊꯥꯖꯗꯕ ꯑꯃꯨꯛꯁꯨ ꯍꯥꯏꯗꯤ
ꯃꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯕꯁꯤꯗꯤ ꯑꯁ ꯃꯀꯣꯛꯇ ꯀꯥꯏꯔꯦꯒ ꯑꯗꯒꯤ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯨꯒꯤ ꯁ꯭ꯀꯥꯔ ꯂꯩ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯒ ꯌꯥꯝ ꯍꯥꯏꯅꯗ꯭ꯔꯣ ꯑꯗꯨ ꯑꯩꯗꯤ ꯑꯗꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯉꯥꯎꯔꯛꯏ ꯈꯔ ꯇꯧꯔꯛꯏꯁꯦ ꯑꯗꯒꯤ ꯗꯥꯛꯇꯨ ꯂꯩꯇꯕꯅꯤꯅ ꯊꯥꯖꯗꯕꯗꯣ ꯊꯥꯖꯗꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯑꯩꯁꯨ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯛꯏ ꯁꯨꯃꯥꯏꯅ ꯇꯝꯃꯦ ꯅꯣꯏ ꯆꯤꯆꯦ ꯍꯣꯏꯅꯒ ꯅꯣꯏ ꯕꯕꯥ ꯍꯣꯏ ꯅꯣꯏ ꯏꯃꯥ ꯍꯣꯏꯅꯒ ꯁꯨꯝ ꯂꯤꯔꯀꯥꯟꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯐꯥꯎꯋꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯇꯥꯡꯗ ꯊꯦꯡꯅꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯀꯨꯜꯗ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯗꯤ ꯅꯪꯅ ꯇꯝꯃꯛꯄ ꯂꯤꯔꯛꯄꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗ ꯅꯪꯒꯤ ꯁꯛꯁꯤꯗ ꯑꯩꯉꯣꯟꯗ ꯇꯥꯗꯕꯗꯣ ꯀꯨꯀꯥꯛ ꯑꯣꯏꯅ ꯇꯥꯗꯕꯗꯣ ꯀꯣꯟꯅ ꯍꯥꯏꯗꯤ ꯇꯞꯊꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯊꯦꯡꯅꯔꯕꯅꯤꯅ ꯀꯩꯅꯣꯅꯦ ꯑꯗꯒꯤ ꯅꯣꯏ ꯆꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦꯕ ꯈꯪꯕ꯭ꯔꯥ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯁꯨꯃꯥꯏꯅ ꯌꯨꯝꯖꯥꯎ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯨꯝꯕ ꯇꯞꯊꯣꯛꯄ ꯌꯨꯝꯁꯦ ꯈꯤꯇꯪ ꯀꯥꯔꯛꯀꯨꯝꯕ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕ ꯀꯥꯔꯛ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯀꯥꯔꯛꯁꯤ ꯁꯤꯒꯤ ꯀꯥꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯁꯨꯝ ꯌꯨꯝꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯄꯣꯠ ꯆꯩ ꯍꯦꯛ ꯂꯪꯁꯦꯛꯄꯁꯨ ꯄꯥꯝꯃꯨꯕ ꯇꯨꯡꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯧꯔꯛꯑꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯀꯥꯏꯅ ꯊꯝꯖꯤꯟꯕ ꯖꯒꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯗ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯣꯔꯦꯖ ꯖꯒꯥꯒꯨꯝꯕꯅꯦꯕꯀꯣ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯝꯅꯔꯝꯃꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯖꯒꯥꯁꯤꯗꯅꯦ ꯑꯩꯒꯤ ꯅꯣꯡꯃꯩꯅ ꯕꯤꯛ ꯊꯟꯕꯅꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁ꯭ꯇꯣꯔꯦꯖ ꯊꯝꯐꯝ ꯄꯣꯠꯆꯩ ꯊꯝꯐꯝ ꯑꯅ ꯇꯣꯉꯥꯟꯅ ꯍꯧꯖꯤꯛꯇꯤ ꯁꯦꯝꯅꯔ ꯂꯩꯅꯔꯦꯗꯅ ꯁꯤꯁꯦ ꯑꯩꯒꯤ ꯅꯣꯡꯃꯩꯅ ꯕꯤꯛ ꯊꯟꯕꯅꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯏ ꯋꯥꯔꯤꯁꯦ ꯑꯗꯨꯒ ꯅꯣꯏ ꯗꯗꯥꯅꯦ ꯀꯩꯅꯣ ꯅꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯗ ꯄꯣꯠ ꯍꯨꯔꯥꯜꯂꯒ ꯂꯧꯕꯨꯛꯇꯒꯤ ꯀꯣꯕꯤ ꯍꯨꯔꯥꯜꯂꯒ ꯆꯦꯟꯕ ꯅꯪꯗꯕꯩꯗꯨꯗ ꯇꯥꯏꯔꯧꯅꯦ